ꯌꯥꯝ ꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯑꯆꯝꯕ ꯃꯊꯦꯜꯅꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯉꯥ ꯉꯧꯕ ꯕꯣꯔꯥ ꯁꯤꯡꯖꯨꯅꯦ ꯑꯗꯒꯤ ꯍꯩ ꯔꯥ ꯈꯔꯒ ꯌꯥꯎꯖꯔꯦ ꯑꯗꯣ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯉꯁꯤꯗꯤ ꯏꯃꯨꯡꯒꯤ ꯏꯆꯝ ꯆꯝꯕ ꯊꯣꯡꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯦ ꯑꯗꯨꯕꯨ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤꯀꯣ ꯍꯋꯥꯏꯁꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯑꯩ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯑꯗꯣ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯕꯣꯔꯗꯤꯡꯗꯅꯦ ꯆꯍꯤ 2-3 ꯆꯥꯔꯛꯑꯁꯨ ꯑꯗꯨꯝ ꯆꯥꯅꯤꯡꯉꯤ ꯑꯩꯗꯤ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯩ ꯍꯋꯥꯏ ꯊꯣꯡꯕꯒꯤ ꯆꯥꯅꯤꯡꯕꯒꯤ ꯄꯟꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯍꯋꯥꯏꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯁꯨ ꯉꯝꯃꯤ ꯌꯥꯝ ꯆꯥꯖꯔꯛꯑꯒꯦ ꯑꯗꯨꯁꯨ ꯑꯩ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯀꯥꯡꯇꯛꯅ ꯏꯄꯥꯝ ꯄꯥꯝꯃꯦ
không rồi 지나면 비디오지 애기 아이티 다시 나와 걔네가 혼난 줄 알아 걔네가 더랑 또 혼났네 anh bà lấy xuống khỏi nó vậy đó tôi đóng ra kìa tôi đóng ra bây giờ thì phải dỡ có ăn cho không nào
ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯔ ꯂꯥꯛꯆꯒꯦ ꯂꯣꯏꯁꯤꯟꯖꯔꯦ